Lanjena relief camp to Lady Bob Miamna, rally Machatpada police na tear gas selama dinong may kaptuna, ahen but hawong chataduna, tan kai bigito dog togli haina. Housing Zatari Assembly be from the opposition MLK Ranjit House the Pukat Crave. Housing Zatari Bam Pamasiki Jiro or Gimatam da Wapamasi Pukat Laduna, MLA Ranjit High. Ngarang Chataki Assembly mi from Giwahang Pahongi Matam da Yunan Territory demand of Duna, rally Chatpasimbukanana su Nate, Equi Masil ni Haiba Wahi Pauba Sizinaduna. Police na ahen bathabak laukhat ki dehaina chief nesa na thamlaki bawafam busu MLA Ranjit na ningsingki Jero or de pukhalakpa wafam singi paukum kudakta pinadrabasu ngasigi mi phamadu pungani fauba adjourn tauramdai mikupta chief nesa na thaudogadugi matang da mahaki warol thamki manghai awada palaibagi demand tobo oina khongjang changsan banate MLA singyomda makoi lege MLA sing relief camp ta layu haiba wafam asada yumpam oiraga chatpa khongchat oirame Asigumba oitokpa yaroi daba wapam thamduna political gi kudong chaba long na bahot na bagi mami chaba asi nungai chaba pawi hai na thamki Singjamai akampa torio si rally gi kari gi torise moi gi se chumna gi relief camp du gi award apa adu ada nataba MLA sing gi yumna moi lei gi adu MLA sing gi family relief camp du lei hoy lo tauriba pochigi si oigadaba oiroidaba du nataba yamna politicalized oba mi khara sodum ure khoi gi political party gi da yaw kangbu khara sodum yaw re insale aina si house in session lai bani nei mayam da apil tawning si gi thokdok si kana su thoni ba thokdok nate sumna gi maitai silinau singna scheduled tribe list ta salalu ida taw block lakpa demand du high court gi order mana madu government da hata mari gi manung reply pirakada bani recommend pirakone haiba adu khaki case tu dagi ne ba masi thokri ba poche masi kanam ta na MLA sing injalu busunate kanam ta na injalu busunate kanam ta uru busunate haiba adu sidaida lairiba law and order situation gi matung ina mori da thoiba sana mar thoiba si poche yamna grim oiba huji hek tharu bada madugi asoga pan nangba ya ba soiba ya ba tawba ya ba leibani nai koina masi khara situation si tono huji peace talk ki kari gi kan honari ngarang matha soina haije bado koi huji silchar da mayam phami ngaki manung da koi lauk thorani sumaina koi kanna honorable MLA sing members sing mayam tanga honari da masi dai sugumba huji thabo oina pangthok pa yaroi da ba tawga lu ba thabak sing da politicalize tawra sumai tawbusi ai tawbinu ai da nai masim danga ya apil tawjege